Chief Minister Yumnam Khemchana ngasi World Press Freedom Day ing lising ani kun taruk ki numit na lakpada Manipur miyam amadi maruoina i pawgi lamda thabak tawriba singi mafamda yaifa paujel pirakle. Chief Minister na mahaki social media page ta thadrokpa post amangi matung ina democracy sa taleba amada press media na lawriba thogdang ikai khumnabu utpa wafum phungdokhi. Loinana press media na miyam da achumba pawdam pibada natna transparency accountability amadi afaba lengang ama sengotpada tangai fadaba thogdang lawri haiki. India ki constitution ki article 19 right to freedom of speech and expression awangba thakta pukhatuna achumba achet pamadi ethical journalism da miyam gi thabak tomina si haiki. Coordinating Committee on Manipur's Integrity Kokomi na sindura Manipur People's Convention on 3 Years of Manipur Crisis ngasi Imphal ki Palace compound leba iboy ay masumang nila sanglen da pangtulagani kumjali singani kun gumdoi gi megi tang om daki sathar leba irang asida mioi chani humpu gi mathakta thawai mangkhre mioi lising humpu hen bana lajin naki amadi mioi lising amagi mathakta aso open nangki irang asina maram oiraga hani gi Chief Minister Nongthomam Biren mahaki farm dagi resign tokhi sahi amarom state asida President rule gi lengak salaiki hadak Chief Minister Yumnam Khemchana luchingba ano bolenga asigi manungdasu kuki khulai paibasing na mahum kaya da attack sathaki masig manungda trong lobby da pikliba angang ani hatki maduda khosaunarba miyamna trong lobby da leba CRPF kem da thonjinduna irang horakpada CRPF na nomai kaphorakpadagi michom ahum laikide amadi ukrugi litan lambida kuki khulai paibasing na attack satharpada tangkhul michom ani laikide oirakliba phibam asida kokomi na luchingduna lamdam asigi maira paibi club amadi miyamna hokhiba April gi tang 19 da lengak ta wahang hangba khongcha chatki kokobi na lengak ta pisin khiba wahang ter ki pakhum peningai oide hairaduna ngasi irang ngasi thokhiba chahi ahum mapum pharakwan numit asida pangthokpadoriba convention asida miyamga punna makhata na changsin gadaw khongjang singi matangda khanagani haina kokomi gi makedi phongdokhiba lekhrabani. Security Force na Imphal District ke Thawal Dam Police Station ki manung chanba Henjang Village area da thibu humbu ki thabak chathabada kg 8 lumba IED bore rifle amadi 7.62 mm gi kapayari ba maru manga fagale haina Manipur Police na thadorpa report ama da palli. Manipur Police na nupi ama opium kg mga ga gram yang kai taruk loina na fare hari farama miyo edudi takhelamum Sonia Chanu chahi nifu taruk kwatha dagini mahak Imphal District ki Andro Police Station ki mobile check post amana fagat pangam khibani miyo sidagi mobile phone amasu fagale haina police ki report asina makhatari.